Kuki Militantsing Sibagi Cheirak Piyu victim family pawasi pandam pause dagi lokhatchabane jiri bamgi jakurador karongda November taraga mathoida pigli bangang ahum amadi nupi ahum relief camp dagi fakraba matung Kuki Militantsing na tamthina hatkiba thokdok asida chenaba Militantsing faduna Sibagi Cheirak pigadabani haina laikhidrabasingi imung manunggi miyoisingna demand tawkhre pigli bangang yauna laikhidraba micham taruk asigi imung manunggi miyoisingna Delhi da paumi singa unavada nupi angangi mathakta tamthiba mihat chathabada chenaba Kuki Militantsing faduna makhoibu Sibagi Cheirak pigedavani haina phongdokhibane panba yabadi November taraga mathoida Kuki Militantsing na jiri bamgi jakurador da leiba relief camp dagi yurembam rani chahi hompu telem thoibi chahi kunsaga mathoi laisram haitonbi chahi kunmanga laisram singkhayan ba chahi ahum telem thajaman bi chahi nipan amasung Laisram Langamba Tatara kidnap tawduna pukraba matung numit kharanigi matung tamthina halaba haksang sing barak turel dagi fangkhibane Delhi da pangthokiba pawgi mifamaduda mama amasung macha ani kaina khraba telem utam mama amasung mache ahal kaina khraba telem nongyai amasung masil manau nupi ani kaina khraba yurembam sandiana makhoigi imung manunggi miyoi singbu tamthina hatkiba thokdok adugi matangda pawmi singda pawdam khe amade Center Laingak asina mihat sigi matangda athuba matamda thabak laukhatuna achumba wayel fanganbiyo achumba wayel asi imung manung khaktagi natte mipum khudingmaki ni haikhe yurembam sandiana phongdokhibada laibak thiba numit aduda Kuki Militant kuntra rom makoigi khulda laktuna landana ba sangsilakpa ubadagi mahak lodkhe amadi mahaki mamabu makoina singduna pukhraga auto rickshaw manungda hapsinba du ukhe victim sing asi makoigi yumsing Sahi asigi angan ba sarukta Kuki Militantsing na mai thakibadagi jiri bamgi boro bekrada laiba relief camp amada sangjafam lawduna lairakbane pawmi singa unabaduda mamitta mapi taraduna telem utamna ningsingbada akiba poklaba thawdok adugi matangda pawdamladuna Kuki Militantsing asina ikhoigi yumsu mai thadokraba matung amuk relief camp da laktuna nupi angang sing phakibane masida mahaki tha tarada ngairiba masanupasu yauna pukhraga tamthina hatok pekhe Masi sanga na chatkadaba lichatni haina ningamdaba amadi pendaba wafam phongdokhe pawmi singa unabaduda saruk yakhiba mitaigi civil society organization mapangi mihutsingi maikaidagi mihat asi terrorist ki thawongne isam samba kanglu phurup anigi marakta thokpa muknaba natte Kuki Militantsing asina kilometer chaniga kun lapna leiba relief camp da atamnana laktuna nupi angang faduna pukhraga tamthina hatpa asi miyoibagi lichatnati haiba wafam thamkhe Laibak thivadi Kuki Civil Society Group singna victim card sanaduna Militantsing adubu kannana ba makhoibu khul ngakpani haina lana miyamda sandokpani haina su phongdokhe